Madhya Pradeshta Pokchabi Chandrika Punsigi Nungaiba Mafam adu fawa mahak yorami Masana hek pamzaba pumnamak mahak panglami Social media da profile gi matung ina khangi mipum khuding magna mahak nungaiba punsi marial amada leli haiba Anova mafam sing Anova gari luxury gi gari Koiba chatpa anova gari leiba miyamda mahakin nungaiba pumnamak ado miyamda show off amadi social media da pumnamak ulami mahaki personal life tagi professional life fawba pumnamak social media da ulami amasung mahak successful person ama haibada haiman thokloi amadi mahakna khangiba wakal sinkiba planning pumnamak ado Wakhalda ninglak pakudingmak loinamak panglami Chandrika gi punsida nungaiba fangliba ado mahakna luhongluba mahaki mapuroiba Avinash Prajapati da luhonglubadagi pumnamak ado thumkhibani Avinash achouba business tauba misak amani amadi Chandrika na mahaki business adugi partner Makhoi ani gi luhonglaba matung fawbada makhoi ani yamna nungsinarami yengbada nauna yum panminaba amagum nungsi chanana leirami maram aduna makhoi ani na every event khudingmak celebrate ningthina nungsina tauba urami haibadi makhoi ani gi luhongbagi anniversary birthday celebration amadi makhoi ani gi nungsiraba machanupa amasu leirami mahakisu birthday matam aduda show off yamna taurami Aduga makoigi imung adusu yamna luxury oiba gari atang ba amadi atang sari sing atang sana lupa luxury oiba kaya ama media da ulami aduda sunnatana Avinash mangonda fawba bodyguard singna guard tobagi photo na singba media da thagalami makoi anigi imung adu financially strong oiba khatanatana makoi anina political relations su acheppa mari leirami society singna makoi ani bu thengnaba matamda makoi anina hingliba mahing makoi anigi nungairba lifestyle adubu ubada miyoi kaya amana Makhoigi matau tamnanaba honai amadi mipum khudingmakpu impress ohelli makhoi anina hingliba mahing adugi matung ina amadi maikhum adugi tungda nataba lichat nataba oida padaba minamba kaya ama mingondagi namthak toguna sen lawbana chingba amadi makhoi anida case ahumso leirami kariguma kanda aikhoina khangi aikhoigi punsida thengnei madudi miyoi adugi mahaki tung leiriba aduna karino haibadudi khangdana amadi aikhoina mapan thongi khakta uraga yamna nungaina hingba mahing amadi harauba nungsiba family manba adugumba aikhoigi punsi asida thengadaba nate makha tarakpa wari mayam puna taminasi Welcome to the show The Case of Avinash and Chandrika Avinash Prajapati Mahak Purushottam Prajapati gi machanupani Mahak medical engineer tamba loiraba miyoi amani mahi masing tamba loiraba matungda mahak imungna mahakpu luhongbire luhonglaba tungdadi family gi responsibility mangonda taragi matamduda Avinash tikadar macha tauba amadi building construction gi supply su mahakna taurami mahakna pairiba thabak adusu matamduda yamna farami amasung mahak senthum khara komba misak adu matamduda oirami matam asum haukiduna mahaki professional life aduda yamna phaba oiramlabasu mahaki personal life tadi khara khazik soksilakpa adu oirami haibadi mahakna luhonglubi ahanba mahaki first wife adu divorce tawba tarami adubu punsi haibasidi adumak thengnaba tabani makha tarakpada mahak matam lenanaba amadi wakhal pothanabagidamag mahak gym da chatpa horami gym da exercise amadi mahaki health amasung fitness aduda mahak mai kanno onsalami mahakna pamjaba haibabu motorbike amadi car mahak yamna pamjarami mahakna car anouba ama leire khanduna car showroom aduda chalami showroom aduda ahanba oina mahak salesman oina yorambi Chandrika mafam aduda mahak ahanba oina thengnare Sales Executive Chandrika Paliwal Makhoi ani showroom aduda ahanba oina thengnarami adubu kanana sukhangdi mikup aduda makhoi ani thengnakhre makhoi ani gi mikup aduna society da akaiba kaya marum ama tawrakani haiba mipum khudingmakna khanglamde makhoi ani mamanabi amagom makhoi ani tinarami nupa amaga nupi amaga kayam kuina sangna mamanabi oya tinaba yagani asum tinarakpa aduna makhoi ani gi achepa mari naksenargi
naksinnarakpadagi makhoi ani nungsinaba haibadu oikhre. Makhoi anigi relation adu naksinnarakpa maram aduna athuba matamda makhoi anina luhongnaba plan tawkhre. Amadi makhoi ani athuba matamda luhongle. Makhoi ani hek luhongkhiba matungda Avinash ki punsi adu khara ahongba urami. Haibadi mahangna tawruba mapa chaba haibamak adu oirami. Aduna Avinash na makhoi ani gidamak company khara expand tawrami. Rudra Event, Rudra Construction, Rudra Entertainment asina singba mahaki companies khara expand tawrami. Company sing adu run tawba matamda Chandrika na mahaki achoba role lawrami. Makhoi anigi business aduda thawai yaujaba Chandrika na business adugidamak promotion kaya ama mediada mahakna expose tawrami. 14 February 2018 Valentine's Day numit aduda Avinash na Instagram da post ama hakalami. Madudi Sivrati numit aduda Boom Sankar haina mingthon ba Rudra Entertainment na ahanba oina produce tawraba isai ama release tawri haiduna. Amadi isai adu YouTube tasu pangbigani haiduna Instagram aduda fongdoklam. Amadi video aduda 12 million gi views su lakre haiduna. Multiple company laibkhak natana makhoina Sri Dan Lakshmi Finance Company amasu makhoina hangdoklami. Company adudi trading company amani. Company aduda Avinash na managing director. Amadi Chandrika na business partner ama oina. Makhoi anigi punsi amuk hena nungaiba punsi marial oirami. 3rd April 2019 da makhoi anigi ahanba macha hari adu makhoina phanglami. Matei Manao makhoi anigi oijaba makhoi anigi nungaiba lifestyle nungaiba sangsar adu mipum khudingmakta khangalami. Makhoi anina nungairiba adu miyamdo uthokpa aduna makhoi thabak amasu makhoi gi hainabi adumak oirami. Chandrika gi makhongda hakpa tattoo Avinash ki maming da hakpa tattoo phawba so tawba. Amadi Avinash ki birthday aduda imung adugi mamang aduda mahakna pamjaba yu makhal kaya ama khinduna birthday celebration tawba. Madu punwak adu makhoi anigi nungsinaba adugi damak tawribra natraga miyambu hena khanganaba mediada ulibra haibaduni. Anniversary amadi birthday da fajaba luxury gari da tongduna makhoi ani mafam kaya da koiba chatpa amadi makhoi gi room manungda makhoi ani dance tawbagi reel kaya ama semba. Yugi nisa aduda makhoi ani na semkhiba reel kaya aduna makhoi anigi nongmagi routine amagum makhoi anigi ki gym da workout tawbagi show off amadi model amagi matawgum makhoi anigi picture kaya amadi bahubaligi acting da shorts video kaya ama pumnamak ado social media da ngaktani mipum khudingmaki mamit thakalliba makhoi anina nungaiba punsi luxury life adugi marumdani karigumba kharadi aron bakhara amadi makhoi anina tawrokadaba aduni makha tarakpada aikoina thengnagadawriba amadi makha tarakpada makhoi anigi asengma maikhum adu hangdorakadawriba chahi kharadi Avinash ki business construction gi business adu fazana ningthina chalairami adubu chahi kharagi tungdadi business adu marai chaitharaglami makhoi anina hingliba lifestyle adugi matung inna makhoi anina saving tawjaba adu mayeng taraglami amadi savings kaya ama makhoi makhuttagi mangba tarakhi adum oinamak makhoi anina hinglamba lifestyle aduda adum hingbadudi pambanina makhoina aronba amadi minamba achamba miyoi singdagi kaya ama longnam tawduna planning kaya ama tawraga makhoi anibu luxury life aduda hinganaba kaya ama lalong yalami icham chamjaba praja singda investment tawhanba amadi investment aduna kanaba kaya ama return kaya ama lakani haduna thajaba kaya ama supirami thajaba sing adusu praja sing aduda innocent miyoi singda makhoina advice tawram innocent miyoi sing aduna makhoina wana tanjaba punsigi panglakpa paisa sing aduna makhoina di thajaruba kobanina invest adu tawrami aduna investor singi paisa aduna Avinash amadi Chandrika na anauba gari laiba luxury oiba kaya ama mediada thagalami luxury gari sing anauba sports singda makhoina ulliba aduna mipum khudingmakta utchaiba adu adumak thoklami amadi gyan tajadaba mipum khudingmakta mamit thagatpasu ohilami Avinash na hana phongdokhiba Boom Sankar hairba isai adusu kariguma YouTube ta thiragadi madusu mahana machin thijinba adugumba album amasu oiramkhi makhoi anina hana leiramba rent ki room adusu thadoktuna mafam anova rent amada makhoi shift tawrami aduga makhoina linkhatkiba Dan Lakshmi Finance Company aduda staff kaya amasu hire tawrami staff sing aduda financial services aduga personal loan managing finances nachingba kaya ama
employee sing dasu minamlami staff sing aduna customer sing aduda hairami madudi loan loro matungda loan aduna double the money paisa ado atubu matamda double kagani haiduna trading company aduda miyoi kharadagidi fajaba paisa mahangna huralami haibadi minamduna miyoi kayani company aduda invest tawriba karigi double fangani double the money adusu atenba matamda aduna investor sing adugi marakta police ta case tawbi yorami maramaduna police amana visiting card adugi matung ina address aduda thirakpa matamda address adudadi office amata su leiba mafam oiramde mahaki finance company aduda yawba staff amana ayosina asumna irami khwaidagi chawkhattaba miyoi singni amadi staff singi salary fawba mattuna staff singbu finance company adudagi tanthoklami aduga investor singi manung aduda su kariguma paisa adu hanbiro haiduna hairuba matamda mahangna dhamki tawduna hatkani amadi kihan kanganba kaya ama tawduna miyoi sing adubu kihalami haijariba wafam sing ase mipum khudingmangna haibadi aikhoi punamakna khangba ngaktani haibadi matam kawwa mahakna soidana makhoigisu nong natraga nongmadi lakani haiba April 24 2023 Jhansi Uttar Pradesh police station amada makhoi ahumaki haibadi Chandrika gi mapwa nupa so case aduda chenarami makhoi ahungi mathakta case file tawre madudi cheating cybercrime amadi threatening case Section 406 419 420 507 IPC case aduga mari leinana makhoi ahumak Bhopal police aduna fare aduna makhoi ahumak jail la thajalame haina balai madudi minamba amabu minamba amana namsana batawi jail manung aduda Swami Vagyanan Giri mahaka thengnai Swami adubu mipum khudingmangna Mirchi Baba haina su khangnai Mirchi Baba gi relation Digvijaya Singh Congress ki senior leader mahak tagi hauraga Akhilesh Yadav Samajwadi Party ki president makhoi fawba Mirchi Baba gi relation leirami miyamna Mirchi Baba haina khangnariba adusu mahakmak Baba ojarabasu chahi kunipan khakta ngairibi nupi macha amabu rape tawrubagi case aduda mahak jail aduda leirambani case aduga mailena mahak 2022 dagi jail aduda leiraklabani aikhoi gi leibaki matung ina sangha amadi sakti amadi paisa leirabadi pumnamak oithokta banate jail manung aduda Avinash Chandrika amadi Mirchi Babagi makhoi ahumgi relation yamna pharami makhoina jail dagi thorakpa matamda ren yum adudasu makhoi jaiga tawki 2023 da Mirchi Baba bot lenmanabagi damak sem saba matamda Chandrika na proposal oiduna affidavit aduda mahanga sign tawki Chandrika gi tawiman aduda Mirchi Baba na Chandrika bu Akhilesh Yadav ka amuke hena mari naksina hanki Avinash amadi Chandrika makhoi anina jail leiruba matungda amadi political connection leikraba matungda makhoina makhogi makhutta ain pumnamak paibagum amadi ain haibasigi akiba karigumba amatasu makhogi wakhalda fawba leikhidre house number 24 Pratik Garden Baksevania Bhopal mafam aduda makhoigi anoba ren yumama lauduna amadi makhoina mafam aduda makhoi ani inaw nongna leiba haurami anoba ren aduda so makhoigi fraud oiba haibadi duplicate Aadhaar chingba mafam aduda submit tawrami amadi makhoi anina haina khibagi matung ina trading finance adugi makha taragi amadi trading finance aduda makhoina isam samjaba miyoidagi huranba adu pelaktraduna makhoina anoba planning amaso makhoi yat pahoragi anoba planning adugi matung ina Chandrika na operate tawba tarami Avinash na Chandrika gi mingda matrimonial site ta profile setup tawrami profile adugi matung ina makhoina irami profile duda matrimonial site aduda Avinash masagi profile adu haibadi nupi khainaraba nupa amadi mahak Chhattisgarh gi still owner amani haiduna profile aduda update tawrami aduga mahaki Insta ID ama oina the boss Avinash hainasu Insta account amasu leirami Insta account aduda tamna gym da workout tawbagi amadi luxury car atang ba BMW na chingba kaya ama show tawbagi matang aduga kariguma kanda ano ba saharda chatpagi video na chingba kaya ama thagalami mahaki Insta amadi mahaki profile aduda mahaki nupi Chandrika gi photo amataso mahakna thagalamde mahaki Instagram aduda ulliba photo sing amadi video sing adugi matung inadi mahaga se powerful successful amadi untouchable yamna senthum paiba luxury oiba miyoi amani mahakna sariba tapna Avinash na thakliba lang adugi matung ina Instagram aduda kadigumba ahong makara laklami
Kanagumana khangdana mangda uriba amadi video aduda uriba adugi asengba saklon ado khangdabida Avinash ki punsida nupi ama Bopalgi ahutpurida leibi nupi amani sahi kuntra mari surabi nupi amani beng amada clerk oina thabak tobi amani mahakso mapuriba nganna kainaraba nupi amani maki machanupa amadi maki mamaga punna leiminaba adugulaba nupi amani nupi aduna pami madudi mahakpu care lobiba amadi mahaki imung machanupa amadi mamabo ningthina yengbiba nupa amagi darkar oiragi aduna mahakna tamna Avinash ka wari phaunaba horagi mahaki imungi family condition adugi matungina mahak anishuba oina luhongba pamlami nupi adusu tamna Avinash ki wahai kaya aduda mahak thajarami matamna hokiduna makhoi ani khara hena nakshanaragi makhoi ani gi mari aduna makhoi ani bu yum amadasu nupi dugi yumdasu amadi Avinash ki yumdasu makhoi ani changnaba horagi makhoi ani punna matam leminaba wari watai nungai ba kaya ama saminaba punsigi oiba wari sing asumna makhoi ani nakshanaktuna nongmadi makhoi ani gi physical relation su makhoi ani laikre nupi duna di thajai madudi Avinash na mahaki punnamakni haiduna nupi aduna Avinash pu achetba thajaba adugi kudong chaba adunmakni Avinash na lauriba Avinash na makha tarakpada nupi aduda hairami steel factory adu khara chauthoknaba wari semjin sajenduna nupi aduda hairami aduna factory aduda investment khara tawbudarka oi aduga makhoi anigi so luhongadawba ikuidre haiduna nupi aduda thajaba pirami nupi aduna so Avinash na hairiba wafam adu karisu akaiba leite haiduna maramdi makhoi ani yum pangadaba kuidrabani haiduna maram aduna nupi aduna maki laijaba saving tawjaba paisa sana lupa amadi loans loba kaya adu khomjinduna chawrangna 14 lakhs kumba mahna thorang tawduna Avinash ta pirami piriba paisa adu paisa khaktanate haibadi nupi adugi punmak thawai haksang yauna Avinash pu nungsikiba amadi mahaki tungi future gi damak paisa adu Avinash ta sinakibani kona thangda nupi adu Avinash na korami 2024 December thani Avinash ki mayumda kauduna Chandrika bu mahana khangnahan lemi Chandrika gi saklon adudi hanubi amagi sakloni lauriba Avinash na hairami mahak ase aigi imani haina Avinash na nupi adubu mahaki kada kausinduna makhoi ani wari sanarami amadi already hana plan tawkrabani madudi nupi aduna thakadaba cold drink aduda drug yankrabani nupi aduna cold drink adu thaubadagi nupi adu gyan tadana mangkhre pumnamak adu Avinash amadi Chandrika gi plani ka manungna thokliba thabak punumak recording torami hojikti Avinash nupi adudagi paisa su phangle amadi video recording su mahangna phangkhre kona thangda Avinash nupi adudagi lapthoknaba tamna wahai kaya ama nupi aduda hairami nupi aduna su khanglakpadagi mahangna pikhiba paisa adu handoknaba hairami adubu Avinash na namkhiba video recording adu utuna blackmail tawwa horagi recording adu uruba matamda nupi adu society gi ijat amadi society na kari ngangna khini haibadu akiba farami maram aduna nupi adu ningba kaya ama kaiduna depression da laikre amadi mahak Avinash ta wahai amatasu haiba ngamdana tamna lapthokre makha tarakpada Avinash na Asoka garden na leiba nupi amasu mahaki planning aduda amadi mahaki lang aduda thurami adubangni mahakna sinakhiba planning mahakna hana sinakhiba planning aduga chap manaba strategy ni amadi lalongni nupi adudagi su chawrakna lak nifugumani Avinash amadi Chandrika gi langna thuriba nupi adudasu video recording tawduna chap manaba khongthang blackmail tawduna nupi adudagi su makhoina lapthoki nupi adudagi huran khiba paisa sing aduna Avinash amadi Chandrika marek mahok thokpa punsi nungaibe punsi marel amada makhoi leiribani 3rd July da makhoi anigi machagi birthday celebration tawrami amadi makhoi ani na huran na phangba paisa sing aduna enjoy kaya munum tawrami makhoi anigi wakhalda karigumba khanthaba karisu leiramde kaikhraba miyoi sing adugi wakhalda kari leirangani haiba amadi makhoi da nungaitaba karigumba amatasu faude makhoi ani na su thajai madudi makhoi na tawkhriba planning adugi matung ina nupi ani duna kaidawnungda makhoi gi izat amadi society bu kibanina kaidawnungda police ta inform amata tawroi haiduna
Avinash amadi Chandrika gi overconfident aduna makhoi wakhal amada tauduna leirami amadi makhoina kaukthoi madudi matamgi matung ina nongma natraga nongmadi ahongma soidana lakani haiba aduna Bhopal gi Awudpuri da leibi nupi aduna police ta aki tujingba amata leitana mahakna FIR tawrami aduga nupi aduna su mahaki family ga munna wa tanarami mahaki wakhal da khali madudi karigumba Avinash na taukiba maral adugi dani phangdaba tarabadi amadi aina karigumba thauna leina police ta complaint tahoudrabadi atopa nubi kaya dani mahaki lang aduda thugadoba maram aduna mahaki mathakta complaint tawba tabani hajuna mahaki wakhalda chap yungba firep amal leblami ahan ban nupi aduda FIR tawrami FIR adugi matung ina makha tarakpada ani subi victim adusu Avinash ki mathakta FIR complaint tawrami police na thinthaba tawdana Avinash athuba matamda mahak fare adum oinamak mahaki loinabi Chandrika amadi machanupa makhoi anidi nanthokre policing aduna Avinash ta interrogation tawrami madudi Avinash na haibagi matung ina makhoi ani 2023 dagi matrimonial site ama hanglami matrimonial site aduda divorce amadi mapureba leitrabi nupi sing adubu target tawrami planning adu Chandrika gi planning ni amadi nupi sing adubu thaja handuna makhoibu amadi society bu kibadagi makhoina sathakiba pumnamak kaidonungda haidoloi haiduna Chandrika na planning adu yatkibani makha tarakpada policing aduna investigation tokolai madudi makhoi anigi mathakta makhoi anigi hanana already case kayamarum leirami Uttar Pradesh ta cyber crime criminal threatening Madhya Pradesh ta amadi Chandigarh da punna makhoi anina crime nipan gumba makhoi anigi mathakta case file register tawduna leiramki Avinash ki mathakta miyoi kayasu complaint tawba thoraki makhoi punamakna machin kangthokpa ngamdana leiramba adu thamoinungda akiba punamak thadoktuna mahaki mathakta case kharasu lakhi Avinash September 13 2025 Bhopal maral leiraba misak amani court ki rai matung ina mahak jail da thajinki adubu hauzik fawbadi Chandrika phangba ko leitri police singna mahak pu fananabagidamak ngasi fawba mahak thiribani wari asina pining liba message ti nupa khainaraba nupi sing amadi mapuruba leikhidraba nupi sing aduda pungning nungsianba amadi anouba punsi marel ama nungaiba marek mahang leiba punsi marel ama makhoida manglan adu sagalhanduna khudongchaba kaya ama lokhiba yai aduna wari asine su tai madudi Avinash amadi Chandrika na makhoina tamnakliba target adu kanadano haiba amadi karamba miyoi karamba misak makhoina tamlakhiba target adu su makhoi loinamak phangki adubu maragi matung ina makhoi su dandidi phangkhidabanate target tamnakliba miyoi aduna makhoina yengi karamba mapadano makhoina sholiba pungning sonthaba yade pungning sonthaba pungning nungaihenba amadi arang arak pamluba amadi nungaiba tunglamchat amadi family gi asa kaya ama uhanduna society asida leiriba divorcee amadi widow singbu pangthali nungshirba marup sing lizariba wari matang asida tension jari wari asibu tabiriba marup singna nungai natraga nungaite makhagi comment box ta comment isinbiramo amadi subscribe tawdabasing subscribe tawsinbiramo mathangi anuba episode amada aikoi punna thengnarasi ngasi di kainarasi mayambu amuka hana kokno na khurumjari thank you everyone yai fare